Lakhipur Online Putoksaba April ki tang manga Nongmaijing numit ki Khomjinba Pao tabirasi Ahanbada Maroi Pao Manipur ki Mukhyamantri Yumnam Khemchan numit humne ki khongse tangarang National Highway number 38 Imphal Jiribam lambida laktuna Jiribam da thunglakre BJP ki National President Nitin Nabin ngarang Lakhipur da BJP ki mire Kausik Rai bu sagatuna vote khomkre Rajniti da Meitai sing bu saruk yahandana naba delimitation tawduna Meitai khul kaya bu chaikhai bi bani haina Congress ki mire Maimom Santi Kumar na phongdokre Tripura ki Meitai khungang da makhatana Basanta Raj Utsav pangthok khibagi paulakle Assam Assembly mikhal gi damak malem gi observer sing lakadore Yamna thoganing daba thodok amada NIT Silchar da nupa macha mahiroi ama nupi macha gi hostel da fi thongduna changlakre Meghalaya Rajyana Khongjel Yangba internet fanghanana ba Starlink ka kusamna kre Assam gi men with the golden boot haina sakhangna ba football sanaroi Gilbertson Sangmalai khidre amasung Strait of Hormuz hayeng phawbugi manungda hangdoktrabadi chauna amanga ta thokalagani haina US President na Iran gi bathakta pungni puni pan gi jekselwa thamkre Haujik mapungoi ba pau tabirasi Manipur na irang thokraba matung ahanba oina Manipur gi Mukhyamantri Yumnam Khemchan ngarang ayuk National Highway number 38 Imphal Jiribam lambida laktuna Jiribam da thunglakre Jiribam gi lengang pokpi police outpost mahakpu Jiribam gi DC Krishna Kumar amadi SP Prakhar Pandena luchingduna taramno khi Matungda Mukhyamantri na Jiribam gi Ningsing khunda leiba district hospital amadi lamlen khunda chatuna mafamadagi award pakaya jingsinkhre Matungda Bidanagar da leiba New Alipur da community mayam ga loinana interaction program amada sarukya khi Pangthokhiba tawramaduda Mukhyamantri na Rajya sida Santi hanjelaktragadi khundaminari ba kanglup khudingmak waminagani aduna haukhiba kaya kauthoktuna amatoibagi lambida changsin minarasi habigi wapam phongdokhi Manipur gi district singda irang thokraba matungda kanglup pumnamak punsinduna mipam pangthokpa si Jiribam district na ahan bani hairi IDP singi mayumda hongjilakpada award pakaya leiriba si DC da haiduna loina pina batawgani haiba wapam yauna mahakna IDP singasu ariwatai sanakhi BJP Manipur gi President A Sarada Debina Mukhyamantri na gari lambida laktuna masamakna yengsimduna award pass singasi thabakto onthorakani habigi thajaba thamli haiki khongsara sida MLA sing mingoina palabada Khongkham Robindro Sheikh Nurul Hasan Haikham Dingo Dr S Ranjan Sanasam Premchandra Sapam Kunjakishore Laurembam Rameswar Loinana Jiribam gi MLA Asabuddin amadi PWD Chief Engineer Thoksom Bishachandra Home Commissioner N Ashok Kumar Soloina rakhi Khongsada sigi sarukama oina ngasi Jiribam gi Chandrapurda Interstate Truck Terminus amasung atopa chakot thaurangi project singi urebu yungse tamgani matungda mahak ngasi Silchar gi Rongpur amasung Hailakandi da pangthokadaba Vidhan Sabha mikal gamari renaba mipam singda wangangani Mukhyamantri hayeng April gi tang 3 Imphal da hankhigadauri Hailakpa kudimak loinamak pangingma ngakani adu mafam matam thabak achaw waisidi phawra su madu tender process of thar su changba bayam laibunna ekitang adaiduda ai labri na haibu namjada bani loina si lakhi wa margi sinam sin pugi adege pugi Manipuri Muslim su ayama yobi community sinoi sure the thalo inpigi dagi paitigi sinau sin Lakhiba kudimulsi Santi hanjendragadi ekoi nongaibang mo ekoi wagani haibuduni waklasi Manipur gi district kudimakta ki khwai ihan hanba jiri praja apurpada phawa hoye sei jiri praja idam ta kuwa to hobi usi wai krasi haijaraga hoji nauna hanjendrakraba yungam sigi manakta lambi masa school no aitaba then kareni water supply sing awat palaiba punmakto koi disi suda haibiro nungaiba pungpham amani hajaba tare maramdi kaigino haiba kanda aikoi Manipur gi sigumba honorable chief minister na
matam kuina jiri gi leiriba ichilinau singa unabagi ge pamalayraba matungda jiri gi ichilinau sing unadaba yade akoi punna nungsi sanana laiminabaga ni haidana sigumba khongsen nama simpiratana akoi su sigumba nungsi jaraba jiri gi ichilinau iche ichal ima ibel punamakka unabagi tanja phangjaba sima yamna laibak phabani aduga ai amuka so hanna Honorable Chief Minister bu thagat pa phongdokchen loinana aikoi punamaga si yamnung shi changana amanta oina akoi hingminaba mathok tai haiba message sima ai ngasi mayamda thamjaramge aduga aikoi anauba sarkar Sri Y Khemchand jina luchungba sarkar asina su praja singi oiba afaba thabak thorong kaya paikhan pirakani haibagi ai thajabadu chapchana leijai Assam Vidhan Sabha Mikhal gi vote khombagi matam loisilakadaba numit nini humni rom tamang kai silakpaga loinana ruling amasung opposition party singi vote khombagi thabak sing kham thengna changsinba hore BJP gi national president Nitin Nabin ngarang Kasar jila gi Lakhipur Vidhan Sabha kendra gi BJP mirep Kausik Rai bu saugatuna pangthokpa Mikhal ga mari leinaba mifam amada mahak saruk yakre Labok sanabungda pangthokpa miyam gi oba mifam asida state BJP president Dilip Saikia su saruk yakhi numidasida national president asina Sri Bhumi gi Ramkrishna Nagar da suma khoi gi party gi oina vote khomki Lakhipur Kendra gi manung chenba Jarul Tola Tarapur Narayanpur Kaptanpur amadi Buali Chengjurda Congress ki mirep Maimom Santi Kumar na mahaki Mikhal gi campaign da wangang laduna BJP lengakna rajniti da meitai simga saruk yahandana ba delimitation tawduna meitai khul kaya bu chaikhai bire haina maral sibaga loinana meitai ama oiriba Lakhiba buda BJP na ticket pikidaba si meitai bu thoi bidabani hairaduna masi pumna makasi lamdamasi gi meitai singna una usinadriba silaibak thibani haina mahakna pendaba phongdokhi BJP bu nungshirabadi ma BJP na maitai sibu ajuk jamna mathau ta ek khallagadi borkhola constituency da handak sonagi chilinau Lakhiba bu singha kauba mana BJP gi ticket tana bada kari gi Lakhiba bu da BJP na ticket pitri bano ma maitai oi banana natraga maitai natta banana natraga hindu natta banana Lakhiba bu da kari gi BJP na ticket pitri bano ma gi pitri basida Lakhipur da ngasi BJP gi ni haina chiliba makhupung na chiliba Santi Kumar Congress ni mamra support ta unu hariba meitai chili naus na ya hangbadi na koina Lakhiba bu da BJP na kari gi ticket pitri bano haibo ngasi ba bu da kari gi wang hang da bano haibo se ai gi wang ni Basanta ritu kamari lainana Tripura gi ate mafam singda pangthoki bagum Bisalgarh dasu Basanta Ras pangthokre Agartala dagi khanung pokpangna kilometer 15 rom chalaga leiba Sipahi Jala district ki manung channa leiba Golaghati gi mitai khungang Chionpata Basanta Ras pangthokre April gi tang amada Chionpat mandopta pangthokiba ras adu Maitham Sunita na makok chingki aduga Konsam Mangi Debina Rajdhari oiki Pungda H Nandakumar N Ibungoton M Ranabir Sarukjakhi Sutradhari Singdi Sapam Radhika Ketrimaim Keware Khoirakpam Dhabi aduga Rasta Krishnagi Saktam da Ketrimaim Sayon aduga Maitham Anisana Radhagi Saktam Langki haina Agartala dagi phang pawa sina haire Lakliba Assam gi Assembly Mikhal ga mari leinana malem gi tongan malibak singdagi mihut kangbo ama rajya sida thunglaga dauri thaurang asina Bharat ki Ganatantra gi mapangal malem da udnana ba choba tanza ma oirakani International Election Visitors Program gi makhada Bhutan amasung Portugal yauna
Laibak Nipan gi mihut kangbo ama lakliba April gi tang Nipan Assam da thunglaga dori makoina Mikal gi thawong sing amasung polling station singi phibam kupna yengsin gani haire thorom masigi pandamdi Bharat ki democratic oba Mikal gi thawrang amasung masigi chatna kanglon sing malem gi leibak sing da utpa amasung khangan bani masigi tamak election commission na makoibu ngak sen bagi thawrang lokhat le haire NIT Silchar gi nupi macha gi hostel amada yamna thoganing da bathodok ama oina irai numit ki numidang gi matamda institute asigi MBA department ki nupa macha mahiroi amana nupi macha gi hostel da fi thongdana changlakre haire fi thongdaba nupa macha mahiroi asina hostel gi corridor amasung common area da changlaklaga law khongba tawke haire Matamasida institute asigi security personnel sing tungladuna nupa macha mahiroi adubu kudakta hostel lagi puthoki haire Thaudogasina institute asigi security gi phibamda achauba wahangama lakle institute ki maigedagi mahiroi asigi mama mapada pau phonoduna mahakpu mayumda pukhina ba thawrang tawkhre haire nupi macha gi hostel asigi manungda karamna mahiroi asi changlakhibano nisa chabra natraga psychotic problem leibra habedu khangkoknaba internal inquiry amasu chathari haire Meghaloi gi manung chanba mafam singda khongjel yangba internet speed phangana bagi pandamda rajya sigi laingakna Elon Musk ki Starlink ka kudek pinare haina Meghaloi gi mukhyamantri Conrad Sangmana phongdokre thawrang sigi makhada rajya sigi manung hunjin mafam singda satellite ki kuthangda internet phanganga dori masina ahan bagi oina haksel mahimasing amasung lawsingu gi lamda chauna kanaba phanganga dori asitanatana Silongbu awang pok Bharat ki IT amasung technology gi maruai ba mafam ama ohenna bagi pandam thamli haina pawasina makhatarakle Assam gi football gi taibangda saknairaba sanaroi amasung miyamna man with the golden boot aina sakhangnaba Gilbertson Sangma ngarang Guwahati dalai pama ki mayum dalai khidre lising amaga chamapan yangkhai manga chahi gi April thada Dibrugarh da pokhiba Gilbertson Assam police amasung Assam state team da sanarame lising amaga chamapan humbutara manga chahi da India gi senior national team gi damak mahakhalaki amasung Indonesia amasung Thailand international match ahum sanakhe lising amaga chamapan marfuma thoida Bordolai Trophy da final da mahakna Assam police ki damak khwaidagi maruoiba goal chankibadu miyamna hojik suning singnari lising aniga kunithoi chahida Assam sarkar na mahakpo Assam saurop piduna ikai kumnakhi Hayeng ningthau kaban medasigi manungda samadrugi singlambi Strait of Hormuz hangdoktrabadi chauna amangata thokalagani haina US President Donald Trump na ngarang Iran gi mathakta pungni phunipan gi cheksilwa thangkhre Strait of Hormuz asida malem gi thau gi laloni tiki pochei puthok pusinge khwaidagi maroiba isingi lambi singi manungda amane mafam asi Iran na thingjinna bhona basina malem gi senmitlon amasung thau gi supply da chauna chaitheng piduna lakle Lakhipur online channel asibu yengbiri basingna pawasibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba paw amukhanna Manipur gi mukhyamantri Yumnam Khemchan numit humni gi khongse tangarang National Highway number 33 Imphal Jiribam lambi da laktuna Jiribam da thunglakre BJP ki National President Nitin Nabin ngarang Lakhipur da BJP ki mire Kausik Rai bu sagutuna vote khongkre Rajniti da Meitai singba saruk yahandana naba delimitation tawduna Meitai khul kaya bu chaikhai bi bani haina Congress ki mire Maimom Santi Kumar na phongdokre Tripura ki Meitai khungangda makhatana Basanta Raj Utsav pangthokibagi paulakle Assam Assembly Mikhal gi damak malem gi observer sing lakadore yamna thoganing da bathodok amada NIT Silchar da nupa macha mahiroi ama nupi macha gi hostel da fi thongdana changlakre Meghaloi rajyana khongjel yangba internet phanghanana ba Starlink ka kusamna kre Assam gi man with the golden boot haina sakhangna ba football sanaroi Gilbertson Sangmalai khidre amasung Strait of Hormuz hayeng phawbagi manungda hangdoktrabadi
चाउना अमांगा ताथोखलगनी हाइना US President na Iran gi mathakta pung nipu nipan gi jeksilwa thamkhre Lakhipur Online YouTube channel gi pau sanduk chaba ngasigi oinadi matang asidaloi jare